Bharat ki Vice President Venkaih Naidu Numit Ninigi Khongchatta Imphal Da Thunglakhre. Akhanaba flight amada Imphal Airport ta pung ama khara helakpada thunglakhi. Mafam maduda Manipur ki Chief Minister amadi atai Minister singna mahakpu taramna okhi. Madugi matung tarakpada Ras Bhavan tamna lakhi. Khongchat asida ngasi numidang wairam takyal pata laiba IBSD da lab amasu sangaram gani. Masigi matung da ahing leklaga hayeng Manipur ki Olympian singa su unaduna wari watai sanagani hairi.